Image Paodam yang tabiri besungbu Yumnam Anuradha Devi na ikong na kurumzari. Housing Maruiba Pauda. COVID-19 community spread out na bakan ba section tarang local haina Chief Minister NBD na high crate. India government Myanmar government kudon tau na ba medical equipment sink consultant general and India ge was council da kusina crate. Loinana West Bengal da lupa crore lisang amage mating piragane haina Prime Minister Narendra Modi na long thokre. Housing Pausan na bizari. Ngasi Manipur Chief Minister and Birena Chief Minister Secretariat Paumisanga Unabada COVID-19 Manipur da Thengnariba amadi Manipuri Masa Singh Mapaldagi Pusilakpage Maramda Wapong Kya Pangdurakle. Chief Minister Birena Hai COVID-19 test wada negative oidaba Mui Singh di Yumnam da home quarantine tawayagane Kanagumba Laifongi Kudong Sata Valeragade Gamena Siliba Quarantine Center da Leviagane. COVID-19 Thengnanaba testing kit Masing Henkal Hanbakaloinana Miramda Laikiba Manipuri Masa Sing Lakpada Akanba Taurang Lokat Bagaloinana community spread Taudanaba Akanba Jackson Taurang Lokale Highness of Pongdurake. The test or Matunda negative Lairagadi negative or Mado Yum the home quarantine is the best. Kanagumba Kanagumbi home quarantine की facility लेकर से line of sing कामदा पुन्ना इमान ऐसा कोई पुन्ना तुम्बा अदुकुम्बा ले रखा थी yes मधुदी अकोई की district की और assembly की ले रिवा quarantine center से सीधा ले भी है अदुका अतः इनगासी ngarang dagi matang ba ibu sing si koy nasay na haji gitu ni koy experience ba train na madala ko da train du tong mi और बस तो तोंग मी कांटेक्ट ले बिनी ना संतो मु याब गिसिंग ना बाय कोई द सिग्नल फ्रॉम अदु ना मासे प्रिवेंटिव मेजर से कमाई तो उसके ले कोई ना द कैबिनेट फमगा स्टैंडिंग कमिटी की कंसल्टेटिव कमिटी की मीटिंग वाले तो मत हो दे कोई हाई बिसिंग सी हुजी लाइव ट्रेन से की लाइव पसी मफम सा ग्रुप होइन थमगा टेस्ट तो थोगा टेस्ट की रिजल्ट की मतु मखा ताना कोई मामा की केंद्र अदुगा मामागी युम थाना बतोक्षी हाइदना माइना कोई Manipur anoba COVID-19 positive case ama thengnabaka loinana ngasi numiyungba matung phawbada state asida active case kunmari sukre haukiba numi kharani sida positive case masing hangalak leptre ngasi positive case nauna thengna kiba mioisi naton phulakpadagi ngarang numidang VRDL RIMS test tawkibani Masagi chahi kunithoi suraba pakhang macha asigi naton funbagi test wada COVID-19 positive oiba thengnabani mahak Manipur gi mapanda panduna leiriba singa Delhi dake kangphal lambi da lakpani COVID-19 positive oidaba naha asi RIMS ki COVID care facility da emit of krai makya sangphana leiri haina control room dagi thadorpa pauda hairi Housing laisad asi sanduraktanaba tangai phadaba thabak puna malokhale hairi State sida COVID-19 positive case hengalak libasi mapanda panduna leirubasing halakba kangbu maraktagi ngakta oina tawri masi tharaga hojik phawbada COVID naba miyoi masing kuntaruk sure aduga kunmari na active ni ani amadi naba paduna mayumda hankrabani Tamthiraba coronavirus asigambari leindana India government Myanmar government medical equipment refrigerator yankai autoclave kun thermal scanner mari drip strain chanina singba polam sing kudol pinaba haiduna Council General of India monthly Myanmar ge vice consul Saityan Roy da kusina krai hariba polam sing adu Council General of India monthly Myanmar na amok Myanmar da kusina gadabani haide Polam sing adu puthok percent tawgadariba gari sing adu more hospital ke medical team amana gari sing adu hidak kapthokpa amadi driver sing screening nursing batauke ngasi integrated check post ICP moreda pangthokpa kusinabage achamba
Thaurampa Aduda More Police Ki ASP Ops M Amit SDPO L Megabarna OC Dilkumar ICP Ge Manager Robin Gangte Senior Immigration Officer Krishna Anand Land Custom Officer Tamindlum Gangte 43 Assam Rifles Yauki COVID-19 ge lanteng maragasida paumi singna loriba thodang bu pungning thawatpa oina IVSD Daniel Partner Max amadi makoina putok saba hand sanitizer sing ngasi emzuda mateng pangkre ngasi Manipur Press Club da pangthokpa asamba thaurampa amada IVSD gi scientist a Dr. Is Suniti Balana Luchingba IVSD ge official tempa amana emzuge president amadi standing committee ge members singda max amadi sanitizer sing ase kusinaki paumi singna miamda I pau yahonaba atawa thodang ka ama loriba asibo sakhang biduna laijada asibo ngakthokpada changdraba yadaba polam singbo mateng pibirakpagi damangta emzuge maikaidagi tawi mantha khangba ule haina emzuge president Bijoy Kaksing tabamna phongdoke Kaksing district ki Kaksing ke area da hangliba institutional quarantine center ama yauna community quarantine center ahomda ngase Manipur Pradesh Congress Committee MPCC ki member Naureng Kobina koine satuna chana thangnaba polam sing tengbang pikre Kaksing Block Congress Committee ge President KSIS Ibohal MPCC member Naureng Kobit amasung Kaksing Municipal Council ge Congress Party ge councillor sing yauduna Padma Ratna English School Kaksingda Hangba Institution and Quarantine Center, Grace Cotis Academy Kaksing Victoria High School Kaksing Amadi YD High School Hangliba Community Quarantine Center Singda Lafoy Yerump Hawaii Amadi Tangnaba Ising Tengbang PK Ngasigi Tengbang Piba Aduga Mari Lainana MPCC ge member Naureng Kobina Pongdorokpada ngasima malem pumbana COVID-19 lighted asibo tengnanaba lantingnariba asida Manipur gi oinaso makal makha kyagi section tawrang kya lokhaliba asida mateng pangjabo oina ngasi Kaksing ke area da hangliba quarantine center sanga sida tengbang polam sang pijabani tengbang pijaba asi ngasina loibanate makatanaso angama mateng pangkhegane haiki ama oina Kaksing kendra gi manunda leiba Bodidine center singda Ekpena Sachaduna Kaksing Block Congress ki Saitagi MPCC ki Saitagi Ekpena Ngamjawa Adang Mayam Mating Pangmam Thokra Haibu Wakalonda Ekpena Pangjab Lakpani Matung Kaya Tarpa Kaya Dasu Ekpena Matung Pangjagani Angamo Leven Mating Pangjagani Haibu Wakamasi Aina Mayang Wapamda Tamjadi BJP Kaksing District President U Ibomsa BJP Sadulkas Morchagi State General Secretary MZ10 BJP Kaksing Mandalge President KSI Chauba BJP Wabagai Mandange President Nabachandra Nalusingba Kangbu Amana Grace Cotes Academy Kaksing Amasung Victoria High School da Hangliba Quarantine Center da Satuna Award Apasing Yengsin Bagaloinana Yerum Mineral Water Amasung Face Marks Tengbang Krai Grace Cotis Academy Kaksing da Hangliba Quarantine Center da Kaksing Assembly Constituency ke MLA aduga Kaksing Assembly Constituency ke Quarantine Center Establishment and Management Committee ke Chairman Yangkom Sursanda Retire IAS ke Khudangda Tengbang Polam Sing adu kusina ke Makatana su Tengbang Pipa ki thabaka ase chathaki kani haide Amaramda Thawal ge tongan mafam sing Manishang Girls Primary School, Ideal High School, Taubal College, Amandi, Anandapurna School, Taubal Haidiba Mapam Singh, Asida Hangliba Quarantine Center Singda Ladiba, Mapaldagi Lakpa, Mio Singda, Ngase Taubal Assembly Constituency da BJP candidate Oikiba, Leighton Temp, Vim Basanta Amadi, Yumnam Kumarjit, President BJP Taubal District Anina, Ngathongba Amadi, Tangnaba Ising Hudon Tangkre. Ngasi Chingi itinde inaw singna chingda pangjaba yamlawe ansang napi tata gari ani BR Hovilung Vice Chairman Toksem Division Aziribam District Asage Frontline da Tabak Tawriba Maru Oina CSOs Azuka ZDO Amadi Ipsage Quarantine Center Hangliba Center Singi Damakta Kusinaram Ke Ngasage Polam Singka se DC Tamenglong Armstrong Pamay IAS Amadi
Jiripam DCW Malengamba Chenglai IS Anina Pau Ponaraba Matunda Yamlaba Jingda Pangba Yansang Napi Singase Mating Panglapani Haidi. Jiri Development Organization ZDOG President and Sadananda Maitina Haikibada Asumna COVID-19 ge Wadaba Matambasida Jiripam DC Amadi Taminglong DC Anina Pau Pongna Biduna Tausam Subdivision ge Vice Chairman Asumna Kudon Tawirabasi Ngamkailetana Tagatpa Amasung Nungaiba Pongtuk Sadi Haike Makatana Haikibada Asumna Chingtamba Anina Nungsi Sanana Laidaba Matamp Amadi Mating Iteng Pangnaduna Laidaba Matamdata Ekwe Sakatpo Egene Maramaduna COVID-19 Asibu Malim Dagi Mutanabagidamba Ekwe Puna Honaminar Se Haike Tausam Subdivision ge Vice Chairman VR Huilingna Haikibada Aikoina Warabasu Nakoi Wabasu Aikoi Wabani Kanduna Singda Pangba Port Say Sink Asi contribution Tauzabani Haina Haike Laglibatang Kunmari da Pangtokadariba Muslim Singi Senglaba Kumai Idol Fita Gamari Lainana Wangoi Kendragi MLA o Lukoina Kendrasigi Muslim Taba Mafam Singda Chana Tangna Bapalam Singin Tokre Wangoi Kendragi Manungda Laiba Pauvitek Oinam Wangoi Oinam Saumbungi Muslim Singda Lagliba Idol Fita Gamari Lainana Chana Tanglaba Polam Yantokladuna Emelena Muslim Singi Senglaba Kumai Asina Lakpagi Ironana Malemda Sandurakliba COVID-19 Elisada Se Kumai Asina Lakpada Mutkinaba Dua Tobio Haina Pongdo Pagaloinana State Sidalena Ase Makatana Sanduraktanaba Lengang Piba Guideline Miampuna Mangna Nganga Satuna Lena Se Ngaktunaba Honamina Se Haiki Ngasi Megi Tangkunito Wall Biodiversity De Gamari Lenana Kaksing Rents Office Paland Waikong Amadi Wangu Langkai BOG Stop Singna Punna Mahok Sada Aikogi Problem Kudamaki Solution Lai Haiba Thimda Kaksing District Akoi with the Labor Quarantine Center Anida Uzara Kumanga Thaduna Numida Sepang Tokre COVID-19 Amaram Oraga Quarantine Center as the Ladiba member Singbu Pungning Tawatpa Oina we share the griefs and sorrows of all the COVID-19 quarantine members Haiba Benan Makada Pangtokiba Ngasigi International Day of Biodiversity Tharamaduga Marilenana Range Forest Office Kaksingi Range Officer Naurim Munana Pongdorakpada Ngasigi Kaitarakliba Malem Asibo Kalonaba Amadi Ngasigi Biodiversity Asibo Kaloksi Haibiki Pandamda Ngasigi Tharambase Pangtokane Ngasi Malimasi Yamlaba Miam Asibo Hingnaba Hunabada support Tawada Malim Pitribi Asi Aduki Mati Mangale Asiguma Tanza Asida COVID-19 na Amok Aso Wasiting Amapirade Asiguma COVID-19 Asibo Lanteng Nabagi Kongjang Ama Oina Ngasigi Tharam Asiga Marilena Lamda Masigi COVID-19 na Halaba Miyosing Amasung Nabadaki Pakraba Miyoy Ani Asigi Mingda Uzara Kumanga Kak Taduna Tharamase Pangtokpane Ngasi Thariba Usara Singh Asina Manipurda Hauzik Nariba Singh Atwa Matamda Pagalakba Amasung Makatana Laina Ase Sanduraktanaba Oirasanu Haina Taibang Mapuda Tongni Sabani Haina Pondorakle Protocol gi matungina 21 to 14 to 21 days quarantine tawdar ka leibadagi mafam asi tawribani ada makhoi awaba ngaiba punamaktasu aikoi punna saruk yajari haibasiki hongdu nabi nongtai koina mafam asida hariba wall biodiversity gi tarmasi pangthok jabani aina lusilakpada mayamda appeal tawjaningbadi aikoi yamna phajaba isang amana pik thangba sausingna pik thanba fajarba malem maduda covid free oiba amuk oinabi nongta aikoina World Biodiversity Day 2020 lakpasida aikoi kudimona u amamam ta wari su thaduna aikoi punamak tawri palo na sigi saruk yamina si haigisi mayamda thamjage Kaksing sector Assam Rifles na headquarter IGAR South ke Miang Makada Sajak Tampak Jaupi Kaksing amasung Shelont area da Hausek Pawda Uchara Lisang Taramangarom Thakre Upambina aying asage khal manana thambagaloina na global warming ge effects ang hantahale habige wakalonda uthabage privacy satakibani thasage haukiba tang taraumdoi desu haugalak leba naha singbo thogdang lawrak nabage pandamda sajak tampak battalion Assam Rifles singna usara thabage tribe amasung sajak village khulendage St Mary skunda pawasa take
Usara thabagi drive aduda sarugya khiba mahiroi sing amasung local miyoi singda face mask sing yanthoki amasung social distancing ngakna drive adu sathaki hairi. Kaksing district Palentong wangmada laiba community hall da saidang phamba loduna laiba hizam amarjit sei kuntrong doi ko wa palen kaitenda nomage apang apangba thabak sunomduna madudage panglakpa sel kharana nomage sara tamduna Palentong wangma community hall da chapam tupam oiduna madam sangna saidang phamba loduna lezarakpa sarai hobage anaba amaga loinana hingliba amarjit ke maramda pause amada Fongkiba pau amana maram oiduna amarjit ke hingbada mateng oinaba mangland tengbang lopa koba lopa amana ngasi rikso ama kusina kre ngasi rikso kusina bage thoromaduda amarjina hauzik sedang pamp loduna lediba Palentong wangma community hall ge akoibada lediba miyoi sing amasung Palentong wangma youth club ke thau pubasingsu saruya ke Lockdown laibana satuk sasind yakidabana manglang tengbang luki thongme singna rikso adu sangkhatpada achangba lupa lising tara puthoke loinana thoksom bisorjet khangabokna lupa lisingama amasung naurem nabachandra kaksingna lupa lisingama ge tengbang amasu pirangkiba adu so questionaram ke Palentong ka uwangma youth club ke thongme singna pongdorakpada amarjina tungi punsida hingbada hena khudong sananaba miyamna Magidamakta pirakpa sempamba kara ase post office da account ama hangdopiduna thamjan biraga maka tarakpada so mahangnari so thoduna nongmage phanglakpa paisa khara thamjan vinaba thorang su tawre haina phongdorake Palentong ka uwangma youth club amasong ka lekai adugi miyamna amarjit ke maramda pau phongbi khiba paukse amasong pau adubo pubirakpugage tengbang pibirakpa singbusu thakatpa amade tawi mangkhangbasu lakle nonglai nongsit ampana sohalaba West Bengal da mateng oina lupa kro lising ama piragani haina Prime Minister Narendra Modi na laukthokre Prime Minister Modi na atai Minister Singh Dharmendra Pradhan Babul Supriyo Pratap Chandra Sarangi amasung Debarsi Chowdhury ga loinana West Bengal ge nonglai nongsina sohalaba mafam sing yangsan ke Nongthan tagi yangsan bagi thabaka duda West Bengal Governor Jagdev Dhankaran amasung Chief Minister Mamata Banerjee suyauke matungda Prime Minister Modi na chair loduna senior officers singaloina meeting ama pangthuktuna kari thabak thoram sing laukhat kadage haibage matangda kumna khana nainaki Prime Minister Modi na state aduda lupa kro lising amagi tengbang lauktoke state aduge awaba taraba singe awaba dasu sarugya jare haike Nonglai nongse ke thaudok laikhitraba singe imang manungda lupa lak ani aduga kahena soleba singdana lupa lising yang pigane hani so Prime Minister na lauthoke Bangladesh da nonglai nongse ampanna miyoi tarage punsi loman kre loinana lupa kro lising amaga chamarongge malsang mahantan kre hade adumonamak MOS for disaster management Inamor Rahman haikibadadi nonglai nungsina kaya yamna mangan krabage haiba adu khandokpada yamdrabada chayol amadi changane nonglai nungsige thaudokta lekhidraba singi imong manungda lupa lakh manga pigane haina Minister Rahman lauthoke laupari lakh amaga lising humbutra tarukta thaba ensang napi mangta hankre Bangladesh ki district kuntarukta nonglai nungsin asohan ki Miyoi lak kunmari amasung yumsa lak mangarom hanana saphagadaba mafamsingda hongdo hangkrabani haire United Health Minister Dr. Hasbandana World Health Organization WHO ge member kontramari leba executive board ki chairman oina charge boba haukre Dr. Hasbandana Japan ge Dr. Hirok Nakatani gi mahut senkre malemda laichet amana kihelengai matamda phama ase paibani haiba ai khangjai lakadariba chahi kunge manungda hakselge singnaba mayam ama lakpa yai singnaba punama ekoi isage daita lai haiba khanduna thengna minaba tai executive board asige maru eba pandamde hal assembly na lawrakpa wareba amadi thabak tharom sing mai pangna thabak ta onthokpani hauki basaida WHO ge South East Asia group na India bo chahi ahum ge tampo aina executive board ta yahon bada yenaba leitana warem lawkrebani India ge nominee bo executive board ta khanbada World Health Assembly da lebak chamaga maruputara marina kuyek biduna lebak pokpa numita khanki
Chairman gi pham asi chahi amagi term da rotation oina punabani Dr. Husband ngi term asi ngachi irai numit ge hokre member state singdi chahi ahum gi oina khalli hairi Hauzik Anuradha Maroiba Pau Amon Pizari COVID-19 community spread tawduna ba conversation thorang lokhale haina Chief Minister NBN haikre India government Myanmar government kudon tawna ba medical equipment sink consultant general and India ge was council da kusna kre loinana West Bengal da lupa crore lising amage mating piragane haina Prime Minister Narendra Modi na lawthokre Image Paodam asigi matang asida loijere biang tabiri bising ba amukana krojare